Hojik Untingi Pung Ani Takibaga Loinana Story Collection YouTube channel bu miyeng tabiri ba puna maputaram na okjari ahambada marubo pau CM yauna mede ge paujen piragli Governor na RK CS ge ayekwa laicing yengkhre Manipur gi irang SDPO anan hatpada lautuna ba yawba nupa amasu NIA na phare Moreh da kuki singna matang kaktana tute shutdown louthokhre DPIR Manipur fact check thonba Facebook page launch tawkhre National Highway da free movement lehnaba thakiba PIL gi hearing chathakre elangwam nandabida mateng pangkhre ronglawbi gi TM kansongi thoktok yaningdeba phongdoktuna wakan mifam phongkhre hauji pau sandongna pijari Tonglawbi amadi TM kansomda thokiba thawdo adubu yaningdaba phongdoladuna palem amadi masiga saminariba nongre nongpo kakching hairo amadi oksu ningthemcha khun punna khusamnaduna nongpo kakchingda leiba Bright Star Union da ngasi wakat mifa phongkhre amuko ama bha PLMPM kohar amadi MSF ki makhada tonga mafamda chathaduna lakpa wakat Pungjanggi saru ama ngasi nongpo kakchingda leiba Bright Star Union da pangthokiba wakat mifam aduda ronglawbi amadi TM kasomda thokiba thawdo adubu yaningdaba ulladuna ima events na akanba kholaw kaya su lawkhi wakat mifam aduda saru yakhibi palemgi president mongjam bimolata na hai inglisingani sopna kulumdoi gi me ohumdagi hauraga lamdam masida hauragliba irang asina maram oiraga mipung khudima awa ana kaya mayongna duna lakli Irang asigi warisen ama purangna bo honabiu haiduna Manipur gi tonga ba mafamdagi ima event singna leptana wakat pungjang singduna lakhi adubu handak tonglawbi da thokiba thawdo aduna pigliba angang anida leikhidaba amadi thawdo asibu yaningdaba hongdoktana khoisaunarba miyamna changsingkiba ihauda CRPM na pukapthorokpa nongmai maruna pambadagi mijam ahum leikhidaba amadi TM kasomda tangkhul ani hathiba thawdo asida mama woibisingna akanba mongda kandem tawi thawdoksing asida chenariba mising adugi mathakta akanba chairak pigadabani haiba demanda tonga ba mafamsingda miyamna khongjang tangchilibani adumapu lenga asina ngachi phawbada miyangi kholaw taksin usinadana leithokpa amadi miyang ngak sengani haiduna changlakhiba central forcing asi leina thoningdaba thawdoksing thokpa helakpa asi miyamna aduki matik pendaba haibadu woire Maram aduna haujikta isagi iramdam asi isana ngakserage haiba wakholo adu lagle haina penda wafamsing phongdokhi wakat mifam aduda ama o bhagi president white punjarani poirei leimarongi president ima soraisam memcha vice president kumudini general secretary TIS apabi kohargi chairman pulindro konsamna saruk yakhibaga loinana amukogi executive irom odesi mangang NEU Sigi Ogi Thongmi Okram Nimai Amadi IEU Sigi Ogi President Olenda Susaruk Yakhi Inglisingani Somna Kulumdoigi Medagi Horakiba Manipur Kangluki Irangi Manungda Kuki militants in attack Chathaduna SDPO Moreh Chongtham anan mihata thengnana lautuna ba yawbani haiba nupa ama NIA National Investigation Agency na phare hairi Haraban Padgi Maming or Kongtang Baite Allies on Tang Baite Kawi Moreh 1 number Taret Kanan Beng the Guinea Mahak Kanan Bengi Village Authority gi Chairman Oirami Hairi NIA na Thadorpa Zero Aman High English Singani Sumna Kulumdogi October Kuntama Toida Kuki militants na Nongmai Kapsinduna Chatharakiba attack Moreh gi SDPO Subdivision National Police Officer Songtham Anand Lekhidaba Thodoka Mari Leinana NIA na case ama lakhaduna chatharakpa investigation gi saruk ama wena okongthang baite Moreh 1 number 3 tagini phakhi kuki militants na Moreh da leiba Sunrise Playground da leiba police team amada sathaki ba attack adugi lautuna bada okongthang
Meitei hakthengna saruk yakhiba misak amani hairi kuki militant singi attack aduda SDPO Moreh chongtham anan singagi pukta nongmai maruna pambadagi lekhidabani thawdok aduga mari leinana Moreh police na case ama lakholaba matung case ado ing disingani sumna kumari gi March NIA da sinarakhibani thawdok aduga mari leinana NIA na chatharakiba investigation gi saruk ama woina attack aduda chenaba kanggi thang kangte kauba amasu phakhre case asiga mari leinana makhata na chenaba sing phanaba investigation chathari hairi amaromda Moreh ward number 7 taret ki kanan bengi hanagi chairman oiramba okongthang Meitei allies onthang Meitei bu NIA gi team amana phakiba adubu yaningdaba phongdoktuna Moreh town manungda leiba dukan sing khudakta thonglonakhi Tenopanda su kuki nupi sing ngasi ayu Moreh dagi tholakpa AR gi camper phawba yauna AR gi gari sing khamduna check tawkhi NIA na okthang Meitei bu phakiba du kari marangino haiba khangba ngamdi hairi ongthang phakibagi mayokta ngasi numidang loudspeaker sinaduna miyam khombaga loinana Moreh police station mamangda kuki nupi singna phumjinduna protect tawkhi security gi thong adubu yaningdaba phongdoktuna ahing nongyaidagi ngasi ahing nongyaidagi Imphal Moreh lambi amasung Moreh town yauna matang kaktana total shutdown louthokhre hairi panba yabadi lautunaba manba mawong amada MPS officer Anandabu hatkiba case asigi prime accused ni haiba ex serviceman Assam Regiment Philip Khaikonglan khongsai amasung mihar asida lautunabagi maranda hengkonglang mate kauba ama yawba mi khara su phagat khiba leikhrabani adumapu Philip khongsai amasung mate asi NIA gi special court na ben pikibani government santi purangna lakhapam thokpa khongthang sing lakhatgadabani Manipur da hauji tholiba Kangleipak singi lal asi loisinbagi mahut hena sakthorokpagi phibam ama lagle center amasung state government ani tanaraga irang sigi waroisin langnaba roadmap ama semduna lamdam asigi santi purangnaba lakhapam thokpa khongthang sing lakhatgadabani haina CLP leader K Megasana phongdokhre wafam asi ngasi K Megasana handakta Urkun district ta thokiba tongang mat nongmai kapnabagi thawdok singda sokpadagi hauji Imphal gi Rims hospital da laikana duna leiriba tangkhun nagagi mioi sing yengsimbagi khongjata phongdokhibani ngasi ayuk CLP leader K Megasana luchingba MPCC Manipur Pradesh Congress Committee gi team amana Rims hospital da laikana duna leiriba asokpa ahungga hakthengna unaduna makhoigi hakchangi phibam yengsinba chatkhi khongsal aduga mari leinana K Megasana na hai government na pauche da amadi chinda Lauba khakna santi purakpa yaroi lo thugari basi kanano haibadu puthoktuna amadi asum aran thidoktuna justice piba mathau tai sahi ahum phajilalaba irang asigi matangi yanaba chatlaga justice pidabana makha sathanaba asoba masa ama oihali masida center amadi state government na tumina laisinba yaroi government gi lokham thokpa daita ado lawgadabani center amadi state ani tanaraga roadmap ama puthokuna santi tholaliba irang asi wakhainaba khonagadabani santi purangnaba lambi puthokuna lokhapam thokpa khongtang thinthadana lokhatgadabani mahangna hai kuki ga Meitei gi marakta thokliba irang su loisinji hojik amu makhata na kuki amadi naga gi marakta unkhanaduna khut thanaragli Urkun district gi tonga mafamda nongmai kapnabagi thawdok leptana thoktuna misi mina amadi aso apan jawnaragli Masina maram oiraga sahi ahum hajil lakadauriba irang asigi waroisin purakpadi lairadana hena sakthorpugi phibam ama lagliba si athuba matamda laksinaba cheksin thawrang government na thintadana lokhatgadabani matang sida miyeng tabiribisibo amuka hana khurumjari